पाउसेदी युम्फम ओइबा मरोइबा पाउ खरा अपडेट तौजरी NSNIM की जॉइंट काउंसिल मीटिंग पांगथोखरे फिराल अमदी कॉन्स्टिट्यूशन याउदना पिस्टोक की वरोशन पुरकलोय हाइबा खोंगफम चेसिनख्रे नागालैंड की हेप्रोन लेबा NSNIM की हेडक्वार्टर द रेबेल ग्रुप असिगी ओइबा जॉइंट काउंसिल मीटिंग अमा पांगथोखरे हाइना एजेंसी की पाउ अमना आइरे हेब्रोन द पांगथोकिबा जॉइंट काउंसिल की बिफम अदुना इंडोनागा पिस्टोक की अरोइबा वरोशन लापदा तोंगानबा फिराल अमदे Constitution yaudana waroisin ama lakpada taramna ukloi haibigi khongkham ena session ke amadi so lising ani taramanga gi August ki sechet ahumda khudi pinakiba framework agreement aduda yumpham oiraga final agreement ama purakadabani haire haibo wafam sik asi hausi interlocutor RN Rabi yaudana intelligence bureau ga NSNIM ga ori sanabada Delhi da lusingba kya leiringai talaksida phongtolakpane talak Intelligence Bureau ga wari sanabagi damakta hauzik Delhi da NSNIM ki General Secretary TS Muibhana Lusingba mute kangbu amal leiribane amaromda mathakta pankhiba wafam sik asi punamak nathairaga naga gi armed group ki apunba platform oriba NNPG ga phiral amadi constitution yaudana peace deal asi khurek pinana sem saduna leire haina lengak ta ki phangba pawgi likhul amada su pangdorakle US da zu China gi WeChat amadi Tik Tok Sijinnaba Thingjankhre United States of America USA dasu Sinagi mobile app WeChat amadi Tik Tok Sijinnaba tha asigi chachat kungi kundagi thinglagani aina US ki Department of Commerce na zerol ama thokre aire zerol asina hai Sinagi app sing asina US ke National Security dat singnai app sing asi sinari ba music location data network activity amadi browsing history kya lokhatli Chinese na mapu odiba app sing asi Sinagi civil military fusion da sauna saru yaba kangbuni makoina Chinese Communist Party CP ga aron athukil lamda pau phaudo phaujin tawnai ainasu phongtorakhe hiramasi ga mari leinana US ki Department of Commerce ki Secretary Wilbur Ross na ai American singbo kannaba President Donald Trump na torogliba thabakasi asina utle Trump na matam pumbada miamgi soida ngamdana ba yengsinduna lakle CCP na singnarak pasingdagi American singbo kangani mahaki poktak matung ina American singi aron athupsing CCP da jahontana ba leptana khonari aina makha takhe Atau pau amadana Chahi Sudaba Angang Gari Piruba Mapu Polis na phare Ngarang I-20 car ama extend thokpada mahiroi ahum Leikhidraba mari leinana car atuki Mapu hangang polis na phare haire Polis na phabagi maram palladuna gari Mapu asina angang sing asida Chahi Sudana gari pirambagi phabane haire Polis na pharaba mioi adudi oinam Citrasen sing Chahi kunthraga manipan apokba oinam chawba kongpal kokham legai dagini haire Mahaki matakta polis na angang Chahi Sudana gari pibagi motor vehicle ek 180 की मराल सिरे माकी मथक्ता अंगांग पुलिस ने FIR अमला खुटख्रे आइरे नगल अमरोमदा मिखल ते सोकपा अमदी Leikhidraba-Singi एक्स Grasia Pinaba Yengsillagani ECI इलेक्शन ड्यूटी तौरिंगे दा सोकपा अमदी Leikhidraba-Singi एक्स Grasia मतम चाना पिथोकनबा नेशनल लेवल डाटाबेस अमा सेमलगनी आइना इलेक्शन कमीशन ऑफ इंडिया ECI दगी फंगबा पाउ अमना आइरे पावसिना आई नेशनल लेवल डाटाबेस असि सेमदुना स्टेट सिंगदा लेरिबा चीफ इलेक्टोरल ऑफिसर CEO सिंगदा asigumba thokdok leirabadi khangalakna papoktak pigani election da mathok taromba sing soktuna leiriba amadi Leikhidraba-Sing su makoi gi phangpham tokpa ex Grasia gi senpam matam chana phangalagani haire hairiwa wafam si kumja sok lising ani ki election da security oina mathok tokduna Leikhidraba-Si RPF personnel amagi loina bina hojik phawba ex Grasia gi senpam phangri aina wakalakpadagi ECI na lepna kibani nupi aduna wakalakpaga ECI na thinthaba tokduna nupi adugi account da lupa lakh 15 khudak ta hawke aire Maragasida yamna nungaiba pau amada Huranba ama AC room da pot Huba Laklaga Nungaimanbadagi Tumduna Leithoklubada Yumbuna Faraga police da Sinnakhre Kana gumbasuna Tumdinglakbadi mapamatam leite Huranba sumiyoi ibana thokdok asi Andhra Pradesh ki is Godabari da Huranba sanglakpa Huranba ama Huranba lakleba yumdugi AC thabaka amada Tumduna leiramle aire thokdok asi aukiba cheche taragani thoiki ayukpung mari rom tabada satli ban cut ready ko bamiyoi amagi jumda thokibane Huranba sanglakliba miyoi aduna babu kawi mahag atum ahogi dukan masa ama phamba miyoi ne mahagna jum adu tumduna leibadu khanglakpadagi ka adugi mapandagi solon sinduna thamlaga khudakta jumbu aduna police ta pau pikhi tungda ayugi pung 8 makhairom tarakpada police ki miyoi sing yawraklaga Huranba adubo phagatki thawdok aduga mari leinana pharaba Huranba aduna goka baram police ta phongdorakpagi matung ina mahag Huranbagi matung ina Huranbagi lambida aitoi singthoiba miyoi amanate Migi senton jamna leiduna magna pikna phamliba dukan aduna singbangal baktabadagi thabakasi pangthokna ba phirep lobane Huranba janglap matamda tawgada thabak sing punamak jathok tuna laki adubo Huranba jangliba ka aduda AC thaduna leirambada thabak punamak kawkhiduna tumthakibani aina phongdokhe
ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛ ꯁꯦꯛꯁꯟ 380/511 ꯒꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯆꯟꯅꯥꯔꯥꯎꯅ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕꯗ ꯀꯣꯟꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ